मालेम असी यामना चावी मालेम असिदा उरिबा पोट खुदिमक ईश्वर माना पीबिरकपा खुदोलनि हाइबा याइ अखोइना उबा फंगदबा पोसक खरसु लै अदुबो ईश्वर मानदि सेंबिबा उबा फंगदबसिंदगी शक्ति लैबा पोसक अमनि जिन जिन कौगेरा जिन्नात कौगेरा मागी मरमदा इस्लाम की रिलीजन दा वरी फनाम लै अलादीन की कितलीदगी थोलकपा जिनी की मरमदा खंगदबा कनासु लैरमदौदी मानदे मयामना जिन असिसु मी अमदौना तौई हाइना हाइ अदुबु मादी मागी ओइबा मालेम अमदा लैजै अदुबु अमुमुक अइखोइगी मालेमदा चंगपसु यावी ngasi wari si sahi kunthra gi Imran gi wari tani Imran sahi ani gi mamangda magi apokpa lamdam thatuktuna matomda Delhi da leiba lakpani mafam asida ma call center amada thabak tawbani aduga mana tanba paisa anambadi yumda tharame nongmadi Imran office dagi nganna yumda halami aduda mana manang nakpada leiba bazar da chattuna yumgi pochai khara leiya haina khali mana magi yumgi pochai leiba yaba kari kari lei haina thirami Imran gi amina yumda decorative item khara thamba phai haina hai aduga amina matam supuda moigi makura hoigi da leiba atia masuge gamla amaki matangda toina palami itchu lakadore Imran na lakadori ba it asida makura hoigi atia masugi gamla aduga manaba gamla ama magi amida khudol ain pining lami matam koina kaithel da thira pawba Imran gi amina hairiba gamla aduga masak manabadi thiba phanglamde mana wabadagi kaithel dagi tholagi haina tholakpada mana ariba dukan am ukhi dukan adu ubada yamna sahi yamlaba mali aduga dukan aduda atia masugi gamla ama yolami mamana hairiba aduga sapmanai Imran yamna haraurami mana athubada dukan aduda changami dukan da sangbaga mana gamla adu lokhatle aduga dukan mapuda gamla adu kaya pige haina hangami ahan oiraba dukan mapu adu kumlaki pot aduna maman yaujadrabaso pot asigi maman chingbada nang lairaba ama oigani Imran dukan mapu aduna hairibadu karino haiba khanglamde aduga masa adu yamna ware mana yumda athubada hanba pamlami Imran na dukan mapuda lupa lising ama piramduna gamla adubu yumsil haladuna dukan dagi mapan thulakhi dukan mapuna maning dagi laurukhi nangna phajana tawriba makhai pot aduna ju hena phajana tawrakani Imran na dukan mapu adu kok chaaba male haina khalame adugi mana ahan adugi wa adu wa oina thakide aduga mana okto kauraduna mayumda halami okto dagi kumthaduna mana yum hek changapada yumda makhong adu sitlaga masadu gamla aduga luinana laimai tarami Imran na makhada hek tabaga gamla adusu makhada taraduna kairami tanja sida Imran na mi amana kanna laubagi makhon ama tarami aduga kairabu gamla adudagi amuba mai khoma paithokiba urami Imran na aduda yamna khanjilude adubo Imran na gamla adu kaibagidi yamna nungairamde Imran na kairaba gamla ado dustbin da thadaduna masa ado fresh oithoga chalolami gas da thagaliba ising ado sauba horakpaga Imran na chamana hamna tawrami adubo mana matam asida yamna ngakpa thawdo uma mana urami chaloliba part adugi manungda ising ado I dongna angangba masu oirami masi uraga Imran yamna ngami second khara leiraga munna amuk yengda cha adu chumnagi ising masu oiraga leirami Imran na magi wakhalna oiramgani haina khandokhi Imran na numit aduda hainingai leitana yamna waba ama phawrami mana numit adugi mamangda sumna waba leikhidri Imran na cha adu thaga tumba singlami tumna Imran na magi makok manakta mi amana sor kanna honba malami Imran na mami pangtholakpada magi mamangda yamna ngakpa mami ama leirami magi hek mamangda malangda paidu leiri Imran mami adubu uraga akiba poammi aduga kimanbadagi kanna laurakhe Imran na light on hek tawga mami adu mafam adudagi mangkhirami
ꯑꯗꯨꯒ ꯏꯝꯔꯥꯟꯗꯒꯤ ꯍꯦꯟꯅ ꯀꯥꯗꯨꯗ ꯀꯅꯥꯝ ꯂꯩꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯏꯝꯔꯥꯟ ꯃꯥꯒꯤ ꯊꯕꯛ ꯆꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯀꯣꯜ ꯇꯧꯕ ꯑꯗꯨ ꯇꯧꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯣꯐꯤꯁꯀꯤ ꯐꯣꯟ ꯁꯤꯖꯤꯟꯅꯩ, ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯣꯐ ꯑꯗꯨꯝ ꯇꯧꯔꯒ ꯊꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯍꯦꯂꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯣꯟ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯁꯨꯝ ꯀꯤꯈꯠꯂꯛꯈꯤ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯀꯣꯜ ꯑꯗꯨ ꯀꯛꯑꯝꯃꯤ꯫ ꯃꯥꯅ ꯏꯟꯀꯃꯤꯡ ꯀꯣꯜ ꯑꯗꯨꯒꯤ ꯅꯝꯕꯔ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯏꯝꯔꯥꯟ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯑꯝꯃꯤ, ꯃꯔꯝꯗꯤ ꯐꯣꯟ ꯑꯗꯨ ꯃꯐꯝ ꯑꯇꯩꯗꯒꯤ ꯂꯥꯛꯄ ꯅꯠꯇꯦ, ꯃꯥꯒꯤ ꯗꯤꯜꯂꯤꯒꯤ ꯌꯨꯝꯗꯒꯤ ꯇꯧꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯌꯨꯝꯗ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦ ꯍꯥꯏꯕ ꯏꯝꯔꯥꯟꯅ ꯈꯪꯉꯤ꯫ ꯑꯗꯨꯒ ꯏꯝꯔꯥꯟꯅ ꯇꯧꯔꯛꯏꯕꯁꯤ ꯀꯅꯥꯅꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯏꯝꯔꯥꯟ ꯑꯍꯟ ꯑꯣꯏꯔꯕ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯗ ꯆꯤꯡꯅꯔꯛꯏ꯫ ꯃꯥꯅ ꯑꯣꯐꯤꯁꯇꯒꯤ ꯗꯥꯏꯔꯦꯛ ꯑꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯒꯝꯂꯥ ꯂꯩꯈꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯃꯥꯅ ꯁꯥꯎꯅ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ, "ꯀꯔꯤ ꯄꯣꯠꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕꯁꯦ? ꯑꯃꯨꯛꯇꯪ ꯇꯥꯕꯗ ꯀꯥꯏꯈ꯭ꯔꯦ, ꯑꯗꯨꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯏ"꯫ ꯃꯥꯅ ꯉꯥꯡꯂꯤꯉꯩꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯋꯥ ꯃꯔꯛ ꯊꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯒꯝꯂꯥ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯇꯥꯕꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯝꯔꯥꯟꯕꯨ ꯃꯥꯒꯤ ꯗꯨꯀꯥꯟꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯅ ꯏꯝꯔꯥꯟꯕꯨ ꯏꯟꯗꯨꯅ ꯗꯨꯀꯥꯟꯗꯒꯤ ꯇꯥꯟꯊꯣꯛꯑꯝꯃꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯋꯥ ꯑꯃ ꯍꯥꯏꯗꯨꯅ ꯂꯩꯔꯦ, "ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯅꯪ, ꯅꯠꯇ꯭ꯔꯕꯗꯤ ꯃꯥ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒꯅꯤ, ꯅꯪ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣꯏꯗꯕꯅꯤ, ꯆꯠꯈ꯭ꯔꯣ, ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ"꯫ ꯏꯝꯔꯥꯟ ꯃꯁꯥ ꯑꯗꯨ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯥꯅ ꯃꯈꯨꯠ ꯅꯣꯜꯂꯗꯨꯅ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯗ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯐꯖꯅ ꯍꯥꯏꯖꯔꯕ ꯃꯇꯨꯡ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯒꯝꯂꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯍꯤ 5,000ꯒꯤ ꯃꯃꯥꯡꯗꯒꯤ ꯖꯤꯟ ꯑꯃ ꯐꯥꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒꯤ ꯒꯝꯂꯥ ꯑꯗꯨꯕꯨ ꯐꯖꯅ ꯊꯝꯕ ꯃꯤꯅ ꯂꯟ ꯊꯨꯝ ꯆꯪꯉꯛꯏ, ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯧꯖꯥꯜ ꯂꯩ, ꯑꯗꯨꯒ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯒꯝꯂꯥ ꯑꯗꯨꯅ ꯖꯤꯟꯒꯤ ꯃꯌꯨꯝꯅꯤ"꯫ ꯑꯗꯨꯕꯨ ꯏꯝꯔꯥꯟꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯖꯤꯟ ꯑꯗꯨ ꯅꯤꯡꯈꯥ ꯇꯝꯂꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯖꯤꯟ ꯑꯗꯨꯅ ꯀꯅꯥꯕꯨꯁꯨ ꯂꯦꯝꯅ ꯊꯥꯔꯔꯣꯏ꯫ ꯃꯁꯤ ꯍꯥꯏꯅ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨ ꯈꯪꯍꯧꯗꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯈꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯧꯔꯤ ꯃꯦꯠꯂꯤꯕ ꯃꯥꯜꯂꯝꯃꯤ꯫ ꯏꯝꯔꯥꯟꯅ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯒꯤ ꯃꯉꯛꯇ ꯑꯃꯨꯕ ꯗꯥꯛꯐꯝꯕꯨꯗꯤ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯃꯤ ꯑꯃꯠꯇꯗꯤ ꯎꯔꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯝꯔꯥꯟꯅ ꯗꯨꯀꯥꯟꯗ ꯊꯝꯕ ꯃꯤꯡꯁꯦꯜ ꯑꯃ ꯎꯔꯝꯃꯤ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯏꯝꯔꯥꯟꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯒ ꯏꯝꯔꯥꯟ ꯃꯤꯍꯨꯟ ꯑꯗꯨ ꯍꯦꯟꯅ ꯆꯣꯡꯂꯛꯈꯤ꯫ ꯃꯩꯈꯨꯅ ꯁꯦꯝꯕ ꯃꯤ ꯑꯃ, ꯃꯥꯒꯤ ꯑꯆꯧꯕ ꯃꯌꯥ ꯄꯥꯜꯂꯤ꯫ ꯃꯥꯒꯤ ꯀꯤꯔꯕ ꯃꯈꯨꯠ ꯑꯁꯥꯡꯕ ꯑꯗꯨꯅ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯒꯤ ꯃꯪ ꯑꯗꯨ ꯃꯦꯠꯂꯤ꯫ ꯏꯝꯔꯥꯟ ꯑꯗꯨ ꯎꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯃꯥꯒꯤ ꯈꯨꯟꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯅ ꯃꯥꯒꯤ ꯄꯣꯠꯆꯩ ꯂꯧꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯃꯃꯥ ꯑꯗꯨ ꯃꯥꯒꯤ ꯊꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯏꯝꯔꯥꯟꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯑꯒ ꯃꯥꯒꯤ ꯃꯃꯥꯕꯨ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯝꯔꯥꯟ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯃꯥꯒꯤ ꯀꯥꯗ ꯊꯝꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯎꯕꯗꯗꯤ ꯃꯥ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯏꯝꯔꯥꯟꯅ ꯀꯣꯜꯂꯤꯕ ꯃꯤ ꯑꯗꯨ ꯃꯥꯒꯤ ꯃꯃꯥ ꯑꯣꯏꯔꯝꯗ꯭ꯔꯦ, ꯉꯁꯥꯏꯒꯤ ꯑꯀꯤꯕ ꯖꯤꯟ ꯑꯗꯨ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯀꯤꯕ ꯖꯤꯟ ꯑꯗꯨꯅ ꯏꯝꯔꯥꯟꯕꯨ ꯎꯔꯒ ꯌꯥꯝꯅ ꯀꯤꯅ ꯅꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯝꯔꯥꯟ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯈꯤ꯫ ꯏꯝꯔꯥꯟꯒꯤ ꯍꯛꯆꯥꯡꯗꯒꯤ ꯖꯤꯟ ꯑꯗꯨꯅ ꯊꯋꯥꯏ ꯆꯤꯡꯊꯣꯛꯈꯤꯕ ꯃꯥꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯝꯔꯥꯟꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯀꯣꯜ ꯂꯦꯞꯇꯅ ꯇꯧꯔꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯄ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯎꯕ ꯏꯝꯔꯥꯟꯒꯤ ꯄꯥꯎ ꯀꯔꯤꯝꯇ ꯐꯥꯎꯔꯛꯇꯕꯗ ꯏꯝꯔꯥꯟꯒꯤ ꯃꯌꯥꯝꯕ ꯑꯍꯟꯗ ꯃꯥꯕꯨ ꯌꯦꯡꯅꯕ ꯗꯤꯜꯂꯤꯗ ꯆꯠꯍꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯌꯥꯝꯕꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄꯗ ꯃꯥꯅ ꯉꯛꯇꯕ ꯉꯝꯗꯦ꯫ ꯏꯝꯔꯥꯟꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯉꯧꯔꯝꯃꯤ, ꯑꯗꯨꯒ ꯏꯝꯔꯥꯟ ꯁꯣꯔ ꯍꯣꯜꯂꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯁꯥꯏꯒꯤ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯒꯝꯂꯥ ꯑꯗꯨ ꯂꯩꯔꯝꯃꯤ, ꯀꯔꯤꯝꯇ ꯑꯁꯣꯏꯕ ꯌꯥꯎꯗꯕ ꯃꯈꯩ꯫ ꯒꯝꯂꯥ ꯑꯗꯨꯗ ꯃꯩ ꯑꯃ ꯐꯥꯎꯕ ꯆꯠꯂꯝꯗꯦ꯫ ꯑꯗꯣꯝꯅ ꯖꯤꯟꯁꯤ ꯂꯩ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ? ꯑꯗꯨꯒ ꯅꯍꯥꯟꯒꯩꯗꯤ ꯖꯤꯟ ꯑꯁꯤ ꯑꯐꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ? ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯂꯒ ꯑꯗꯣꯝ ꯀꯔꯤ ꯐꯥꯎꯕꯤ? ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯨꯝꯕ ꯑꯦꯅꯤꯃꯦꯁꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯁꯤꯒꯤꯗꯃꯛ ꯑꯉꯥꯎꯕ ꯂꯨꯋꯥꯡꯆꯥ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫